Breaking news: Sakhangdabasingi Assam Rifles ki gari da attack tawbada Meeoi ani sire akupa paw ngaiminasi. Kuki londa hang lapo hangi pau kumite londa kumlu batangkul naga auto driver amatam thina furakle thasi ki tara taret ki numidang pung taret ka makhairam tabada masana masabu Kuki National Army kene ki cader ni hai jaba Meeoi amana tangkul naga auto driver amubutam thina furakre hai ri thawdo kasi ki matang dama Makhal Kanglatombi Naga Forum ki President amadi Tangkul Welfare Association Kanglatombi ki Secretary Fundraising Dingsen ani thokpa joint statement amada numit asigi numidang pung taren makhairum tarakpa matamda kamjong gi sing sangkhul dagi Kingston ka songkobu auto driver asibu lianmai nupi adina neklaga modbung bazar dagi manama sing tiknaba lakhibani hari modbung Presidency College manakta Kingston ka songna mahaki auto adu khamduna leiringai da nupa amana sangsilaktana Kuki lon da wahi khara mahaki mafam da hairaki maduda ka sungna mahaki Kuki lon khangde haina maitai lon da khumdu masabu Kuki National Army KNA gi Meeoi ni hainam sak taksaduna kang subu tamthina phukibani hairi asigumba thawong ama Kuki na tangkul naga gi Meeoi singda sak thakiba thawong adu bulup asina kan mongde yaning to phongdorakli asigumba thawong sa thakiba KNA gi Meeoi ni hairi ba Meeoi asigi mathakta mari lena masingna pung humdran ni thoi gi manungda thabuk lokhatrabadi matungda tholakpa phafatta ki teksa khuding party aduna pugadabani haina lup asigi serol asina section 1 thamlakli Macha sakna yokpa nupi amana thangna yanba amadi thinbadagi nupi ama laikannaba ngamdana laikhidre lamdamasina yamna tangna thokpa amadi tujungningai oiba thodok amada macha sakna yokpa nupi amana thangna yanba amadi thinbagi thodokta nupi ama laikannaba ngamdana laikhidre senaba Meeoi police na phaba ngamkhre hairi Hek tabada tujungu pokni oiraba thodok asingarang numidang pung 3 minute nifuga mangarum tarakpa adwaida Imphal East District ke Porompat Police Station gi manung sana leiba khurai thodam laikai thokibani hairi laikhidraba nupi adugi maming Ensila ko wi masagi sahi yang khairom sure mahak laikai gi miyamna tendem haina sukhangnei hairi mahak puthangna yanduna amadi thinduna haliba Meeoi aduna ayamba broni sahi kungani pan apokpa ayam bobo ko wi hairi laikhidrabi Ensilana ayam broni bu masa sakna yokpa galoina na punna laiminna bani hairi pawasina makata na hairi sila masada ka hena sokna maram oirga thodok tokpham magtata laikhidre thodok tokpham da police amadi forensic science ki expert ki kambusing laktuna yengsinbaga loina na asiba haksang police na lokhutkre thodok adu thokraba matung chenariba ayam broni police na phagatkhre hairi September kunga mathoi merger agreement gi mayok ta pung kunmari gi general strike law thokre India da Khangi aseng baning tamlan gi mamang da power amatana lepangam de haibasi aduna pu India na manipuri thugaina mawa thau oirakli bani adubu makhuisi leipak ngakpa ya puksel sengba nation amagi thausil de te India na manipuri India na te haibagi khutam changdam oina minungsi gi wangmada usit thawaida duna ekhoi gi saktam thugaina ba hingsa ye tambagi thabu kaya pak thokle bani manipur gi singburoi tamburoi ireicha sing asi narai bak naram da makta leitana hingbagi wakhan manglaba charang naraba amadi akibana Koisil laba khunai ama ohendana singburoi tamburoi bu wakhal leitaba pidana machet mutharna ba loilam laingak mapu Indiana haleng ba leitana sathrik ba lalong iramda Manipur gi China saithing pumba gi horok Manipur gi merger agreement 21 September lesingam samapan nifuga map panni aikoina masi khanglaba su wathok asi loisin bangamdana Indiana laukaya thangduna Manipuri puruk kanglup singbu matamda khutlai oina sijina duna on taina ba maikaida puri haibase aikoi munna khanglaba su khunai cha ayamban isana isa mantikna duna khangna natra khangdana yelhong nuktana mikha ponbu pontha laga minai nai thang oina hingnari masigi mahi oina khunai asigi tungi lambidi manglak nare irak nari ngasi India na Manipur tawning bata tawduna angamba sakliba India gi khutta ki sirasi sinabagum thokliba merger agreement 21 September lisingam sampan ni puga mapan chatnaba yaroi aranba India gi khongpham handukadabani India gi aranba adugi mayokta lepa asina Manipuri khunai ekhoi isane kanjanaba amata ngairaba singburoi tamburoi gi hingjafam lambini khanbana ithoni India gi namja namthek divide rule khangbada Manipuri miyam kham thengna ware Tamthirba India gi khutta Manipur na takiba numitu gi India gi khongpham handokadabani haina lagliba 21 September 2025 numit asi pung kunmari chupna Manipuri ban NRFM na lamle mai ising analeng amadi mediana tana singburoi tamburoi irecha pumbana bharat loilam lenga ki mayok to khongpham handana lepa isagi thawni khanduna ban asi one thok pc haina aina thingkrabala hulup National Revolutionary Front Manipuri NRFM gi Information and Publicity Secretary Sanajabu maitena khoyak piduna thokpa serol amana phungdurkli Isauno thumjin traba masagi nga gi farm yengba satkibadagi thiba khangtana leirakhiba Meeoi asi bhaksang oina ngasi phangkhre wangoi asigi manung chana wangoi khaidem mapada Imphal turen torbanda sauna kaibadagi ising pasilaktuna Imphal West District ki manung chana yumnam huidrom laifrakpom iram sipai mutum phibo sirai mayang Imphal pawbitek upok pi koksai yauna
mayai lambi ki saruk kaya ising tumjin ki ising tumjin krabasing asigi marakta mayang imphal chirai dagi wahingbam gaura hari kauba mioi ama nga gi farm su yauki ising tumjin kraba nga gi farm asi gaura hari basamak na ngarang nungtilpung ani gi minatara ga mangarum taba matam de yengsin na basat kibadagi tiba khangdana lairaki badung asi asi baksang oina phangle hairi tiba khangdana lairaki ba gaura hari gi haksang phangnabagi damakta ngarang dagi hauna local volunteer sing aram pai tengol gi thomi sing NDRF amadi SDRF kangbu yauna hi amadi motor boat na sing basin aduna tibagi tabuk satabada ngasi tin pung ani gi minute taraga mangarum taba matamda ising dagi asi baksang oina phangbu ngamkhibani hairi Meeoi ama security force na fakhi bu wahu dagi ningthau khong da miyam na lambi thingbagi khongjang changsilure ngarang numidang pung 3 rom taba matamda ningthau khong ward number taraga mari da leiba thoksom romen sahini phuka 3 ko Meeoi asi ningthau khong project khongban dagi Bisnupur district police ke CDO team ama laklaga phaduna pukhiba dagi hojik phawu thadorak tabadagi meki adom gi miyam na mapu condition amata yaudun thadorak tabani haibat dabi tawduna ngasi ay pung mapan ga makhai dagi hauna tidim lambi paring gi ningthau khong bazar da lambi bagi khongjang changsin khre pause asina phangbu paugi matung in the security force ke gangbuna phaduna pukhiba thoksom romen hairiba Meeoi asi khunngak bagi thabukta mangjil thana tawriba Meeoi amani mahak anti drug campaign Bisnupur gi su convener oibatana tana ningthau khong mangol ngan bida hangliba relief camp adu gi su member am oina thabuk tawribani loina social worker amadi khunngak po oina miyam gi damakta mangjil thana songthoktuna thabuk tawduna lakpa Meeoi amani hari pawasina hainga sining thokong bazar lambi thingbai khongjing changsin khiba ima singi maraktagi machin chatpi amana phongdura khibada mahak thadurak tri phawba lambi thingbai khongjing changsin khigani mara laitami misam phaba yaningde asigumba aran ba thong asi mama oibising na yabung loi athu matamda thadurak tuna mama oibising da khusinagadabani haina phongdoki pawsi asina phangba pawgi matung inna ngasi nungtilpung amaga makhairam taba matamda lambi thingbagi khongjang changsin khiba maike adomgi ima singna Bisnupur district police ki SP gi unadun wari sanaki hairi wari sanaba du lambi thingbagi khongjang handokpi haina SP gi maike digi appeal torpadi lambi thingbagi khongjang handokre mausagum na miyok chathok chachin tawai hankre adu makhata na masing yam labu nupi singna ningthau khong bazar da wakat mi phongi khongjang changsin khre khongjang achi phajin ki boro men thadorak chi phawa changsin khigani hairi